nong tabagi ngahak mi latlurabasu Kangla Gate hauzik Prime Minister Narendra Modi oktanaba miyamna sikna saina ngamdre mina chandre haide Popilal Police na Phakhre haide kadai phawut sumba pawno haba chapchaba khamina ba official ba pawnga minasi 56 Thalon AC ki member Manipur Legislative Assembly Bungjakin Bartena Prime Minister Narendra Modi da Seperate Administration PBO haina haijabagi Cherol pisinkhre matam sangna bab wire na case per na lambi da thatuna thamlamba mafam ngasidi ihang hanglam le haina social media singda video thaganarakle nakal amrom da ngasi thobalai sangthem da email singna pen da bagi kholaw kaya lawkhre PM ki Manipur khongsat so tawbani haina mega chandra na phongdokre CSO ruling amadi opposition punna unaroi da khongsat artha thokte haina ananu thamlakle matam kiya gi mamang da gi Manipur gi irang asigi warusin porak na ba Prime Minister Manipur da amuktang lakpi na ba miyam na kiya rakhajar basu lakhidra ba Prime Minister Manipur da lakli basi momeng ta gi oiba symbolic oida ba so tawba lakpa khongsat amani haina lawi haina Manipur Pradesh Congress Committee ki President K Mega Chandra na phongdokre mana makhata na phongdokhibada PM ki Manipur khongsat asi karigam program amata haibade santi gi oiba wafam paikhat kani haina khanghandaba stakeholder mayam sing dasu karimata khana nainadaba asi yamna nungaite praja singna khalambaga onatai nei nahanumidang su Churchandpur da Prime Minister lakpugi gate khoi saunaraba mafam adugi praja mayamna thugai khre habatai madusu praja singi pendaba asawba kya leiba amadi tongan da problem kya gi solution puraknaba Prime Minister na honadaba gi ni haina phongdokhe amaromda Prime Minister gi Manipur khongsat asiga mari leinana Manipur Pradesh Youth Congress Committee gi President Wahengbam anana phongdokhibada kumja 2023 gi May 3 dagi ngasi phawba loisimba ngamdana lairiba Manipur gi irang ase kawngam laroidaba mangda phawba manglaroidaba awaba gi khongsat amane irang asida marmapang chai chu kya gi thawai mangkhre mai chak tungai matamda Manipur gi miyam CSO party gi lusingba MLA minister singna Prime Minister gi thongjinda Manipur kanbina ba thong thilubada thong lon khibane adubu thenglabase thengna Prime Minister Manipur da lakubasi Manipur gi issue sing loisingani haina miyamna asa tawnarambane haina thamlakle adubu Prime Minister gi khongsat asi artha thoktabu oiramle nuksibagi khongsat na te haina thamlakle Puruk khuding makawari sanana ba apel taurakle Manipur da thoklibe irang asiga mari lenana mikop amata oirabasu Prime Minister Narendra Modi ga lamdamasda leiriba tonga da puruk miyam gi mihatsinga unaduna wari sanana ba Naga Women Union na mari lenaba authority da ayaba PBO haina apel taurakre tha kunganipan henjilaklaba irang asina lamdamasda khundariba puruk khudimake miyam awaba chaithengmayaw nade irang asibu loisinduna ingtapa hanjilakna bagidamak lamdamasda khundariba tongan phurukki miyam punna phaminaduna wari sanaba tangai fade haina su Naga Women Union gi maikaidagi thadrokpo Cherol amana makha tarakle Separate Administration Piroi hairabudi lengak semada saruk yagani haina NPP na phongdokre National People's Party NPP Manipur State ki Executive Committee amadi party sigi MLA singa saruk yaduna September 13 da party asigi state head office oriba oripok naurem thongda mifam pangthoktuna Manipur ki territorial integrity da compromise tawdaba Separate Administration P daba amadi illegal immigrants sing Manipur gi lemaidagi leihandana ba thabak paikhalabadi lengak semada saruk yagani haina wareb laukre Warep Nepal Laukiba Mifamadugi Warul Jawa NPP Manipur gi General Secretary IT and Frontier Organization Eljayantana Kuyek Piduna Thadropo Cherol aduna makhata na hai Narendra Modi na lakpa matamda ingtapa soiduna purakani thajai mifamaduna Manipur High Court na local body gi mikhal pangthok na ba pirakhiba yakang state laga na thabak oina pangthokadabani ACI na lebak sinba thungna Manipur yauna SIR sathaduna sasinaba voter illegal immigrant amadi miyoi amana voter ani hum chanslibasing asi electoral roll dagi kakthatuna free and fair electoral process ama pangthok na ba honorakliba sida sauna mateng pangani party sige hojik lairiba MLA sing amadi mikhal da mire poiga Singna Magi polling station singi boot level agent 2025 ki October tha phawbugi manungda khanba haina wareb lauke Manipur da ingtapo hanjilakna bagidamak road map amasu uthoke road map aduda misamyam amadi asa thaksing national highway singda free movement lehanba Kuki misam singna makhogi maphamdagi airport amadi Imphal da analayingi lakpa matamda free movement lehanba phurup anigi IDP singi chapchaba rehabilitation piba mathau ningthina tawgadaba peace committee semba Manipur police pu mathau haptuna lamdam asigi law and order ngakpada amadi khulai paiba immigrant sing chapchana lamdam asidagi takthokina bohona bana irang asilo sinduna ingtapa purakpugi road map oigani party sigi MLA amadi mikhal thengnagadawiba mirep singna
masa masagi kendradagi yamdrabada miyoi chani party asigi active member oina hapsinba hainasu warep lawki haire. Bomb threat lakpadagi Delhi, Mumbai amasung Bihar da security agencies singna akhanaba section tharang lokhatkre. Laiba asigi maruoiba state sing oriba Delhi, Mumbai amasung Bihar da bomb threat lakpadagi hairiba state sing aduda security agencies singna akhanaba section tharang lokhatkre. Bomb threat adu state amagi matungda amada amuk hadna makhata na mari miyam gi marakta chandorakpadagi tangai phadana hairiba security gi akhanaba section tharang adu lokhatkibane. Ahan boy na leba asigi capital oriba Delhi High Court da judge ki chamber amasung premises to bomb gi lang thakle haina email gi khuthang da khangalaki. Email adu da Pakistan amasung Tamil Nadu anna punna khusamladuna Holy Friday blast haina thaba warol amasu yorongki. Khudakta mari lenaba security agency singna Delhi High Court sangsinduna email adubu kadaidagi kanana tharakpono habdu kupna yengsinbaga loinana security gi akanba section thorang lokhatki. Madugi matung ikan Canada chap mana ongda Mumbai High Court su email gi khuthangda bomb gi threat lakhibane. Section tharang lokhatpa oina Mumbai Police amadi akhanaba security agency singna Mumbai High Court complex ta changsenduna mapam aduda leiba miyambu evacuate tawbagi thabak paikhatki. Bomb disposal team amasung police dog siznatuna mapam aduda thiba humbagi thabak sathakre. Delhi amadi Mumbai da bomb gi threat lakraba matung Bihar da Nungthilpung Marida bomb blast tawragani haba message ama social media da viral oirakibane. Huzuk phawbugi oina kanana bomb threat tawrakpono haba khangbo ngamdrabasu nomanini gi mamangda ISIS sleeper cell gi member manga phakeba duga mari lenaramba yai hana panare. Aranba paw sandokpa thingnanaba ECI na media officer singi workshop pangthukadore. Laiba asigi miyamda aranba paw sandokpa thingnanabagi pandamda laiba asida lairiba tongan state amadi union territory singda lairiba chief electoral officer CEO office ki social media nodal officer singi oiba workshop ama election commission of India na pangthukadore. New Delhi da pangthukadore ba workshop adu chief electoral commissioner Gyanesh Kumar na hudokani haina haukiba sakol sen numita election commission of India na Cherol thoktuna khangankre. Hairiba thoram adu da commissioner Sukhdev Singh Sadhu amadi Vivek Joshi su maruoiba mithunglen oiduna saruk yagani hairi. ECI na thadorokpa Cherol amagi matungina laiba asida pangthokpa election ga mari leinana laibak miyamda aranba paw sandokpa thingnanaba amasung constitution na piriba information sing adu framework amagi makhada asumba ipaw khanghananabagi pandamda pangthokpa workshop amani. Haukiba tha kharasda electoral process ka mari leinana laibak miyamda aranba ipaw sandoktuna miyambu mislead tawbagi thawong kaya thokiba laikhre. Pangthokadoriba workshop asina tongan state amade union territory gi lairiba officer singi communication ecosystem adu hena pangal kankhathanduna hairiba semjin sajinba ipaw sandokliba miyoising adugi mayokka chapchaba pakhum pinanabagi damaktasu pangthokpa workshop amani hainasu ECI gi mayoktagi phongdorakle. Connection leitaba diversity na wathok thohanbane haina Mizoram governor na thamlakle. Mizoram gi governor general retired Bijoy Kumar na India amasung Myanmar gi ngamkhai paringda lairiba community singi oiba mari amasung Myanmar gi tungan ba diverse oiba community gi marakta connection leitabana amasung Myanmar gi military junta na connection leitana diversity yengdana thabak tawbadagi Myanmar da wathok thokpani amasung masidagi sandorapa wathok sing aduna India yauhalakpani haina phongdokre. Governor hai India amasung Myanmar gi ngamkhai paringda border community singna culture amasung tradition share tawduna matam sangna lakle. Myanmar da wathok thorakpa matamda Myanmar da romda laiba miyoi singna makogi culture amasung tradition ga manaba India romda laiba community singda sensinduna sangjafam lauri. Adubu Myanmar gi military junta na leba aduda lairiba tongan ba community singi marakta laiba connection karinu khangdana amasung connection laitaba maphamda connection thibidagi sauna wathok oiribani haikhe.